Tree Plantation CM Amatoiba Anoba Manipur magi saktam sagatpada Purupunamaki Asoba Todang Lay Isa Isagi Nat Sanabi Ngak Nasatpagum Ekoi Amatani Manipuri ni Haiba Wakalo Nasina Mang the Tamnasi Haina Manipur Chief Minister and Virena Haikray Wafamasi BJP founder member Dr. Shyama Prasad Mukherjee Laikidavagi Kumon Thoramga Mari Lenangasi BJP Manipur Pradesh Sinduna Kishampata Laiba Party Sigi Office of Pangtokiba Paksana Usara Singh Thaba Hogdokpagi Thoramamada Haikibane Bharatiya Jana Sangha Linkhalamba BJP ki saknai revolutionba Dr. Shyama Prasad Mukherjee ge Humpunipan suba laikidaba numit Balidan Divas ka mari lenin ngasi BJP Khangabok Mandal amadi BJYM Khangabok Mandal na sinduna kilometer 15 rom sangna paksana usara sing thabagi thormama Khangabok ta fangthokrai amaromda BJP Herok Mandal na susilaga Dr. Shyama Prasad Mukherjee ge sahi humpunipan suba laikidaba kumon thoromga mari lenina Hairok Esigi mafam singda paksana usara sing thajinbagi campaign ngasidagi SCSG MLA Dr. Thoksom Radeshyamna hogdokrai Lebak asigi mafam sinthungna pangthokna bagum wangkem esigi oinasu Balidan Divas amadi humpunipan suba Shyama Prasad Mukherjee ge death anniversary ge thoram BJP Manipur Pradesh ge state executive member Kharibam Jiban sinduna ngasi sarangpat meyai lekai da pangthokrai saknai revolution ba politician Dr. Shyama Prasad Mukherjee ge photo da laikatuna amadi jati ge isai saklaga hogdoki ba thoram maduda BJP Manipur Pradesh ge vice president RK Somorjesu saruk yakhe Balidan Divas amadi Dr. Shyama Prasad Mukherjee ge laikidaba humpunipan suba kumon thoromga mari lenena ngasi None district ki manungsana leiba Rangkhung part 1 gi playground amadi primary school gi complex da mass tree plantation thorom paksana pangthokrai mass tree plantation thorom asi Huri Golmai retired DFO Tamelong na sinduna pangthokibani thorom maduda khul gi saknai revolution ba kyasu saruk yakhe Sugnu Esigi Tuan Bamapam Singda COVID-19 positive oiba yarukpadage containment zone lauthokra bamapam singda leiba yumthong singda ngasisu social worker Mayang Lambam Binodna Sugnu Kendra gi boot level committee singi president Kuntrom doida COVID-19 pandemic thengnabada mating oinaba hand sanitizer face mask oximeter vaporizer amadi cell gi mating pikrai tormaduda BJP Kaksing district ki president U Ibomsa Sugnu Kendra BJP mandal gi president A Ibotombisu sarugyake COVID-19 ge standard protocol sing thugaiduna amadi lengang na piriba essential commodities ta yaudaba kwamana puduna lakpa miyoi ani kwamana polang mapan ga konana Imphal West District Police na fare kwamana ga konana farba miyoi ani dudi changangai makhala kaidage yimna malengmanba sahi kunmathoi apokpa wai babu amadi thangmaiban kabrabam lekaidage kumam vikas sahi kuntaret apokpa kumam boyai kawi hairi Curfew thugaiduna lambida maram sadana thorakpa miyoi mathakta satharakpa drive ki saru amoina ngasi Imphal East ki SP N Herojit ki minyang makhada Khurai Lamnong Porompat crossing Palace Gate Minu thongna singba mafam singda paksana drive sathakrai ayukta gi hogduna satharakpa drive aduda puna curfew thugaiba miyoi marifu gi mathakta fajinduna fine thianke Modern Olympics na saponglakpa numit ningsing boina Manipur hockey na senduna Manipur gi mafong kya da International Olympics Day pangthokrai ningsing bayai malem gi oina ahanba Modern Olympics 1896 ta Athens ta pangthoki ngasi gi maruiba thoromdi Common Students Club holder Hockey India ki president Gyanendra Ningombam Manipur Hockey gi General Secretary Seram Neken Manipur Hockey gi official sing amadi Common Students Club ki member sing yauna pangthoki Pakistan gi Lahore da leiba yumkung na taba mafam amada bom pokhaibada yamdrabda miyoi ani lekhidrei taratrena asopan nangkhrai ngasi bom pokhai ki bagi thogdogadu Lahore gi Johar town da leiba hospital amagi manakta thokibani Lahore police ki makok thongba official amana hai thogdogadu da miyoi ani lekhidaba golena miyoi taratret sokhe thogdogadu karidagi thokibano haiba sapsana khangmangamdrei